Sida thokliba irang asiga mari lainana wari sananaba India lengakna aiba cherol tharakpadagi loop asigi thomi taret hayeng New Delhi gi damak Imphal thadoklagani haina Kokomi gi convener Khuraizam athobana phongdurikle Kokomi na governor boycott tawbi khongjang amade loop asina paikhat kadaba thabak thoram singi matangda ngase lamphel pat laiba Kokomi office ta loop asigi maru oiba thomi sing yauna pawgi mifam ama pangthokhe Paugi mifam atuda Khuraizam athobana hai haukiba me ahumda pangthokhiba miyam mifamna lawkiba warip sing adu thabak to onthokna ba loop asina honaduna lakle adubu Pahalgam terror attack na maram oiraga matam khara thintakhibane me ahumda lawkiba warip sing adugi manungda Manipur gi irang ase loishinaba honabada atop stakeholders singa wari sanadringaida India lengaka hana wari sanaba haiba warip yaure Thabak ase pangthokpa hongnaba namit kharani asida India lengaka pau faunabagi thabak chathake madugi matung tarakpada India lengakna Kokomi gi thomi singa unaduna wari sananaba aiba cherol tharaktuna paujalakpadake lok asigi thomi taret Ministry of Home Affairs ki official singa undanaba New Delhi gi damak hayeng Imphal thadoklagane aduga tha asigi kuntaret ke pung taragani thoi tabada Ministry of Home Affairs ki official singa unagane unaba aduda hojik phong sariba waltabi gi thodok asigi matangda governor na leibak miyam da soikre lankre hainabagi khongjang amade state asigi mokok thongba administrator singi mathakta lakhot kadab action singi matangda khanagani haina mahangna phongdokhe Issue manam namjalakona marum oirakanda aikoina tawgodoriba mapung oiba agenda di yan hanbada miyamna lawriba warep sing convention da lawkiba warep sing asi India government gi khwaidagi matik chaba khwaidagi maram chaina khanba misak aduda miyamgi warep asi sinanabagi Kokomi da chap chaba madugi thorang lei aduna high report asi tanana bhonabada hayeng chakadoriba khongchat asina madugi potu tananabagi tangai phadaba necessary akogi procedure sing adu formality sing adu loina mak pangthok nana ba koi honagani aduga madu confirm tor matang na unagado misag adu koi prime minister obi home minister obi ama oirakpe adu oirakado du confirm tor matung da de koi somna kanda la kanda koi miyam gi oiba apunba koi gi issue si pukanana bagi tangai phadabu do koi arrange tawjagani aduna chatkadoriba khongcha da siga mari lenana koi paikhat kadaba thabak sing koi sem saba yam bal loire mapung oiba agenda da hujik gwaltabi gi thodokta state asigi identity bu singnarakpa ikaiba piba thodok ase machine priority wena koi pukanana bu honaragani aduga convention da lawkriba warep sing asi mafam chana India government da thamba yanana bagi madugi lambi thidominabagi thabadu home ministry gi koi gi team maduga paminaba matamda madu puthonana ba honabasina handaki khongchada sigi agenda oiraga chacharagani hadana mayang hunthamjage ngasi changsin khiba khongjang adugi matangda palladuda Khuraizam athobana makha tana hai ngasi changsin khiba miyamgi khongjang adu yamna democratic oiba maungda changsin khibane khongjang aduda khongjang loi ima khara asok apan yang khiba adu thamoi shokna nuaite miyamna democratic oiba maungda changsin ba khongjang da security force na ka henba thawong upikano aikhoina changsin liba khongjang ase leibak kini miyamna phongdok ingba pendaba ase phongdok na batanja pibiyo miyamna su khongjang changsin bada leibak macha tana hingsai yaudana khongjang changsin se Hongjang Changsin bada security force na ka henba action chatharaklabadi maduda chenaba security personnel adugi mathakta matik chaba action lokhatnaba punna honaminase Kokomi na changsiliba khongjang ase hanba leitana changsin khigane masida miyamna mapung fana saruk yabiu haina mahangna makha takhi Manipur gi governor na thokriba gwaltabi gi thodokta Manipur haiba ming asibu ikaiba piba abadi maming asibu adunglaba hanthana yengba mawngda tawchathagiba thawong adu pendabagi laurko miyam gi kholauna madu soigre lawri warep tu soigre lankre haibasi miyam da hayu haiba madugi pressure pibagi demand tawbagi adunglo khongjang adu ngasi hanbu changchin ba hojabani adu haiba khongjang asi changchin na bo honaba matamda security forces ki maikai dagi athing ba apan ba mayam pisalak padu dagi mungnarak paduna maram oirakanda asok apan sing yaukre maroina Mara laitaba kulai pai basunataba mapangan yam kan basunataba ima sing adugi makhong makuta yam sathina sokpa yauksalakpa asina akoina Manipur miyam da thamjaningba amadi government lenga ki maike da thamning basi democratic oi ba khongjang changjan bada yam ka hena resistant piba aduga violent oina mayam da onjalaga bom kari kara kapsan ba khosan bai poche yani ke masi tobiganu akoina changjan jari ba khongjang si leba apun bagi miyam ki khongjang ni sigumba thodok macha macha sina sum kankhala kandadi last miyam ya saubudu hena
ꯍꯦꯟꯒꯠꯂꯛꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯟꯒꯦ ꯇꯧꯏ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕ ꯄꯦꯟꯗꯕꯁꯦ ꯃꯁꯤ ꯐꯣꯡꯗꯣꯛꯍꯟꯅꯅꯕꯒꯤ ꯂꯝꯕꯤꯁꯤ ꯌꯥꯔꯤꯃꯈꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯟꯆꯥꯔꯖꯁꯤꯡꯅꯁꯨ ꯃꯁꯤ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯑꯦꯔꯦꯟꯖ ꯇꯧꯕꯤꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ